Akasvani Imphal Chitrabhanu Chitrabhanu na Pau Pazari Ahanbada Maru Eva Pau Manipur International Textile Expo Manitex Listing and Kunmanga Gingasini Chamber Nimita Suit Tongan Tongan Batonke Pangtokli Parliamentary Narendra Modi Nangasi Uttarakhand Rise Same Kibaki Che Kunmanga Mapung Parapagamari Lenena Lupa Koti Listing Pan Handbagi Chokotorangi Project Karagina Jatra Hungani Karagina Shangagini Indian Region John Trigi Kungani Subachi Commonwealth Parliamentary Association Gimi from Hayendagi Nagaland Horagani Amasung Bihar Vidan Sabagi Anishuba Tanka Chemical Vote Kombangasi Numidawadam Lushilagani Manipur International Textile Expo Manitex Listing and Kunmanga Imphal East Kanila Kotiti Labor Urban Hatta Chatari Expo si Ngarang Rajapal Ajay Kumar Velana Hudokibani Ngasinini Chamba Numitasu Rajasi Kutsa Hebe Amasung Fisalun Saga Kanaba Polonkia Udliba Stol Chamarom the Saruk Yari Rajiki Handloom and Textile Sinduna Pangtok Labor Expo the Mapan Lebaki Bayer Taratur Rom the Saruk Yari Numit Mangani Chataka Daba Expo the Design Workshop Seminar Training Amadi Handloom Amasung Handicraft Matanda Kanani Naba Amadi Jago Ise Pangtopana Tharomasigi Mapungai Basaktam Oiri. Raja Sida Travel Frames Manipur National Travel Film Festival Listing and Kumga Come State Level Travel Carnival Festival Thasig Tarani Todiga Horaga, Taramanga Fawa Imphal City Convention Center Amasu Manipur State Film Development Society da Pangtokadori Festival Asida Manipur Nagaland Assam Meghalaya Mizoram Arunachal Pradesh Maharashtra Odisha Amasu Nongcho Wangalbu Saktakpa Travel Film Punna Kulhumda Utkani Film Sing Asig Manungda Feature Film Taruk Documentary Film Ani Short Film Taramari Amasung Animation Film Ama Yauri Parliamentary Narendra Modi Nangasi, there are Dunda Chatuna Uttarakhand Raja Sem Kibagi Chihikun Manga Mapung Parpagi, Silver Jubilee Palanthorum the Saruk Yagani, Sri Modi Raja to the Lupa Koti Lisini Pan Handbagi Chokotorangi Project Karagina, Jatra Hungani Karagine Sangagani, Sri Modi commemorative postal stamp Amasuputokani Amadi, Miam the Wangangani. Parliamentary Narendra Modi Thasig Taramatodi Hoduna Numini Kongchata Bhutan the Chetkadori, Maki Kongchapman Sri Modi na Bhutangini to Jimmy Kesser. Namya Galuna na leba anina kusam na duna packet pa megawatt lising ama sup na yankegi punit sangchu to hydroelectric project su sangagani Rastrapati Draupadi Murmu ngasi ayu Angola da Tongkre mahangna Luanda da leba presidential palace leba adugi Rastrapati ge unatuna varat amasung Angola ge marakta tengbang pinaba amasung leba anigi marigi matangda wafong kya khanagani Akashvani Paumin hai chehi asi horopada Angola ge Rastrapati ga Pradhanmantri Narendra Modi ge unaduna leba adugi ngakseli lamde hena faganaba $1 million chani varat na tengbang pikhrabani Angola asi African leba sing manungda varat ke anishuba khwaidigi chawna energy supplier ama oiribani leba adu da anoba Topom Singh Masakang to Puluna na Tausung to Pada Barena Achomating Pangani. Ngakshan Mantri Rasna Sinahang New Delhi that Defence Public Sector Undertaking Gitaratur Subachehi go over Tabatorum Singh Hanaying Singani, Thorum to the Hoki Bachehita Asida Pangtokiba Research Masung Development Ki Projects in Amadi, Lagli Bachehimanga Asida Pakakadaba Tabatorum Singh Yauba, Gerald Amasuputokani, Hindustani Aeronautics Limited Ki Anoba Research Masung Development Ki Manual Masuputokani, Thorum to Sri Rasna na Soyam Hainamintomba Renewable Energy Ki Report Amasuputokani, Tabid Papawasi Akashvani Imphal Degini. Lok Sabha के अध्यक्ष ओम बिरला ने हैंग नागालैंड इंडियन रीजन जॉन ट्रीगी कुनगने थुबा चेही कॉमनवेल्थ पार्लियामेंट्री एसोसिएशन CPA की मिफम हौदोकनी मांगसी कोहिमा द थोंगलगनी खोंगसित असि श्री ओम बिरला की अहानबा नागालैंड खोंगचनी खोंगसित असिदा मरुएबा डेलीगेट सिंह श्री बिरला गलुने रकनी चेही की मिफम हौदोपगे थरमदा राज्य के मुख्यमंत्री निफरियो राज्य सभा की डिप्टी चेयरमैन Haribanch amasung Nagaland Vidhan Sabha gi adhyaksh yauna miyo kyana saru yagani nimini ni chathagadaba mifam asda onopor Rajya Nipan gi presiding officer Singh MP Singh amasung MLA Singh na saru yagani mifam asigi hiramna policy program and people legislature as catalyst of change haibasini Hiramasing matang da Lok Sabha gi secretary na hai CPA India region John Tree asina lamdam lamdegi oiba tengpang pinaba sangsaki thabak thoram sing hena mapungphana pangthopa ngamanba amadi infrastructure sangat pa yauna AS policy yauna lamdam lamdangi oiba hiram kaya thengnabada achawa thodang lori Kendra gi selthum mandri Nirmala Sitharaman Technical Vocational Education amasung training de yumpham oiba Assam gi ihan hanba University amasana bangarang Vishamana Jilagi Volagurida Jatra Hunkre Soviet Karnalata Vishwa
Barua State University haina mingthongadaba University asida Artificial Intelligence amasung Machine Learning, Cyber Security, Blockchain, Drone amasung Navigational Technology, Quantum Computer, Brain Computer Interface, Internet of Things, Smart City amasung Smart Environment yauna tongan ba technology ki lamda coursing hangdokani lam ekar chani nifuma toida sagataba University asida mahiroi lising ani rongi academic block amasung mahiroi lising ama humpu chani ge hostel sing leigani Indian Air Force ki chahi malfudra humde mapung parapagi thoram ngasi Guwahati da full scale air sogalone na pangthokani Numbijung badigi matung pungkai chapadagi pung ani fawa pangthokadaba thoram asida Eastern Air Command na sinbani Brahmaputra Trail ki mathakta aircraft amasung helicopter humbudra mangana tungan ba air so kun manga hena utkani aircraft sing asi lamdam asigi tungan ba air base taret Guwahati Tezpur Jorhat Chauba Hasimara Badodra amasung Panyaghar dagi operate togani Meghalaya ki Mukhyamantri Corner ke sangmana turada nauna saba Meghalaya Public Service Commission MPSC ki building amangarang sangakre sangabagi thoramda wangang bada Sri Sangman hai MPSC asigi anoba office asina Garo Hills ki nahasing da sarkar ki thabak changbada hena laithon bagalone na khudong chaba kya piragani mangna hai MPSC ki building asida ahanba parikya tha asigi taramari da pangthok lagani Parikya amadi interview yawbuda candidates na tengnerba khudong chadba sing asi office asina kharamakhaidi hantalba ngamlagani sangaba ge thoram aduda Meghalaya Vidhan Sabha gi adaksa West Garo Hills ki deputy commissioner amadi atemangkok thongba official kayana saru yakhi Bihar Vidhan Sabha gi ani subat tangka ki mikal gi vote khomba ngasi loshilagani tangka asita jila kun gi Vidhan Sabha ke andar chamakoni thoida lakleba leba popunimita vote thada nagani NDA Mahagat Bandhan amadi ate dol sina makhoi gi mirep singi damakta mikal gi rally amadi miyangi mitin pangtutna akan mamong da vote komli BJP ki mukok thongbalu chingba amasung Pradhanmantri Narendra Modi nang harang batia da pangthokpa mikal gi rally la Rashtriya Janata Dal amadi Congress na chakot thorangi thabu amata paket haina maral sikhi Maras the Election Commission na Sarai Ranjan Vidhan Sabha Kendra gi Assistant Returning Officer bu mathong ningthina tawdabagi damakta suspend tawkhre EVM degi VVPAT Swift khara mapanda chaithokpaga mari lenena video ama social media da viral chalakpada khongthang asi lokhalakpani Parliamentary Affairs Mantri Kiran Rijiju na hairi Sangsad ki ningtam mifam December amadagi taramapan forward chatharagani masigi matangda Rashtrapati Draupadi Murmu na ayaba pikre social media da thagappa waral amada Sri Rijiju na hai mifam masi kanaba amadi arthaleba ama oibaga loina na ganatandragi mapangan hena kangkhan anduna miyangi aningba apamasing thunganba ngamlagani Uparashtrapati C.P. Radhakrishnan na ngasi Karnataka da chakani Uparashtrapati na Hassan da spiritual leader Acharya Santi Sagar Maharaj ki mapamda ikai khumnaba utkani Mahang na Maharaj asigi murti khinkibagi thoramda su saru yagani Sri Radhakrishnan na Mysore da GSS Academy of Higher Education and Research ki 33 suba convocation thoramda su saru yagani Indian Meteorological Department hairi lakleba chayol sida leba asigi mayai thangba saru amadi awang nongchu ki mafam singda numidangi matamda saba ki chang Celsius degree ani degi manga phaw ki chang da hantharagani pawsna makhata na hai Vidarbha amasung Chhattisgarh ki mafam kya da hayeng phaw da saba ki chang Celsius degree ani phaw hantharagani Rajasthan amasung Madhya Pradesh ki mafam kya da su hayeng phaw aying benungshit sitkani Weather Agency na hai Kerala Mahe Tamil Nadu Puducherry Karakal dangasi akan banong chugani hozik aroi badamaru iba pau amuk hanna Manipur International Textile Expo Manitex listing ani kun manga gi ngasi ni chamba nimita su tongan ba tharung kya pangthokle Pradhanmantri Narendra Modi na ngasi Uttarakhand Rajya Sem ki bagi chehi kun manga mapung par pagamari lenena lupa koti listing ni pan hen bagi chakot tarangi project kharagina jatra hungani kharagina sangagani Indian Region Zone 3 ki kunithoi shuba chehi gi Commonwealth Parliamentary Association ki mifam hayengdagi Nagaland da horakani amasung Bihar Vidhan Sabha gi ani shubat tangka ki mikal gi vote khomba ngasi numidang waram loshilagani Paulo Seri